Pausada yumpum uibamar uibapau khara update taujari. Editorial ki kalam amada NNPG ki Firep. NSCN-IM ga India government ga santi ki wari sanaduna lagliba si Khongchat lising abaga sampan marfudara tari tagine. Asumna wari sanaduna lagliba si chaurakna sahi kun mga mapung phagrabane. Asumna santi ki wari sanakiba asina maram oraduna lalawlub asigi India ki security force ga Marakta. Naumay kamna bagi thabak asiju matam sangna leptuna lakrabani. Aduga maromda sangnaba sahi kun mga gi Khongchat asida NSCN-IM ga India government ga ani ki Marakta karak hana unaduna phamina do wari sanakre. NSCN-IM na tandun lagliba demand singi matangda karak hana pau phawna kre. Wato ga sigi matangda India ki Prime Minister ki level da phawwa wari sanakrabani. Ado bhaujuk phawpa madu ki mahidi phangba ngamdana leiribani. Tasing na harabada NSCN-IM asi Nagaland khaktagi oiba lalawlop amasu oidribani. Aduga makoina taliba demand sing asisu Nagaland khaktagi oiba su natribani. Lalawlop asina taliba demand sing asina maram oraduna North East region da Nagatava atopa state sing dasu chauna sokalava yabagi utopa su leiribani. Masida khwaidagi chauna zaithing viraba yariba state asina ikoigi state Manipur asi oiribani. Maramdi Manipur asi Nagaland gi hek mathangda Naga furupna khwaidagi masing yamna tava State number oiribani masigi mathakta lalawlop asigi makok thongba lusingba kya amasu Manipurdagi oiribani. Khodamoina hauzik lalawlop asigi khwaidagi makok thongba lusingba oiriba TS moiba masamaksu Manipurgi Ukhrul district dagi oiribani. Aduga karigidamak Assam Arunachal Pradesh na singba Nagaland ka yumlonaba state sing asida choina khundariba Naga miyam punamak administration amagi makhada lehenaba demand tawribanu haibasini. Aduga hairiba demand asi khakta natribani makhona tawriba demand asi adoba demand kiya amasu yauribani. Khodamoina Naga khaktagi oiba tonganba firal amasung tonganba constitution fawwa yauna demand tawribani. Aduga Naga khaktagi oiba tonganba firal amasung constitution demand tawwa sina greater lim natragana Nagaland gi demand asiga su chauna mari leinaribani. Aduga kolam asida TS moifana Nagasing tagi oiba firal amasung constitution demand tawriba asigi matangda kayara khanda ikre phongkrabani. Tasing na harabada TS moifana Nagasing tagi oiba firal amasung constitution demand tawriba asigi yamna chawwa maram kharasu leitabadi nate. Hariba demand ani asina lalawlub asina taliba greater lim natragana Nagaland gi manglan asi ohilagnarba mangphau khonna bagi khwaidigi chawba lambi haibadu hoigadoribani. Maram asina hiram asigi matangda TS moiba ki meteng asimakti yamna asan mamiyengni haida lawba yai. Masimak oijarabasu matang asida thoragliba wahang amana karigumba makoida demand tawriba firal amasung constitution asi birakba tarabadi masi Nagaland khaktada chanagatra natragana Nagataba mafam pumbada su chanagatra haibasini. Karigumba Nagataba mafam punamaksu konsinba tarabadi NSCN-IM na taliba greater lim natragan Nagaland asi fanglaba yai haida lawba yagadoribra haibasini. Karigumba hariba demand ani asi Nagataba mafam khudingmak konsinba tarabadi Nagataba lamkai punamak ponsinbagi wafam asina kolabasu Nagataba mafam punamak amatuwena sakhangle haina lorokba yabagi oithokba amadi chauna lei haina khalle. Adubu hariba demand asi fangnanaba honapadadi makhatana sahi kuntra natragani yankhai hena changraba yai haina khalle. Maramde hauzik center da faliba BJP de lusingba government asina IM na taliba Nagasing ki tonganba firal amasung constitution ke wafam asida ayaba pikidrabani. Aduba hariba pumba asi miyoibagi wakaldadi loina oithokpa yai wakaldadi yadaba amata leite luribadi particle oina mitmangda ohenba dune. Maragasida Naga National Political Groups NNPG na amuk wafam khara thambakba leiribani. Group asina phongdorokpa wafam singi manungda khwaidagi maroiba wafam de Manipurda khundariba Nagasing Manipurgi adumak oigani. Karigumba India government na IM ga Marakta sanariba santi gi wari gi waroisin ama lakpa matamda Manipurda khundariba Nagasing dasu sogalakpa tarabasu Manipurgi Nagasing de Manipurgi atumuk oigani haibasini. Naga National Political Groups NNPG na phongdorokliba wafum asina NSCN-IM na matam kya gi mamangdagi tanduna lagliba demand asigadi yamna tamnabakum tawri Naga National Political Groups NNPG gi wafam asina IM da sungsoi chodana kok chekalagani haina khalle. Hausiki National Political Groups NNPG dasu makoigi oipu wafam sing mayek sing na phongdorakle haiba yai. Aduga IM nasu NNPG na phongdorliba wafam sing asigi matangda athuba matamda karigum wafam kharasu phongdorakani haina khalle. Karam tawnarakpa haibadu ngaiminarasi. Atopa editorial gi kalam amadana
Langa ki loisang kya masak khangnadaba yaure. Manipur da chakhot pagi mai kaida khumang chausinana ba hona bada lenga ki leiri ba tongan ba loisang department sing na magi thofom thokpa mathau sing da punung chakna thawai phangba mathau tai state asigi lenga lon ka mari leina ba mathau tawna na pagi damak tongan ba loisang ki head of department homfu gani pan rom lai loina na vote cooperation sing ju punna tara khom toi lai state asigi lenga ki tongan ba head of department homfu gani fan leiri ba asigi manung dam yamna khangna ba department di khara khaktani ayamba department sing di miyamna ikhang khangna daba amati department ki maming phawwa khangdabana ayamba oiri masi kari maram gino haiba tarabade department sing atuna makhoi ki mari leidaba tawfam thokpa mathau mangam sing miyam khangna pang thokta badagini haibada haiman ba thokloi state ki head of department of fugani pan ki makok thongpa bureaucrat officers sing ki barakta cooperation understanding sincerity amasung transparency laina thawai fanglabadi state asi chawkhot pagi mai ke da khomang sangsin jawksin bangam gani loina department sing ki makok thongbo sing na makhoi ki makada fo official sing kadai fo mathau thori bagi aina kupsen sena tuna yangsin bagi mahuta frida tuna thagi phangpham thokpa talap ngai bagi thong chataduna leirabadi state asi chawkhot bagi mai ke da khomang jawksin bagi mahuta chawkhot pa maning alaknar bagi maram oirakani head of department sing na makhoi ki tawfam thokpa mathau da punang changdaba amadi department ki tha tharakpa sanpham sing maranai foot khawda changnana ba honaba transfer posting amadi sensa tamja da lining hoiduna maranai gi pokai langai chona da hona tuna leiba gi mathakta politics da yawsin tuna concern minister singna chanava hona tuna leiba yawravra aibagi singna ba leitaba nate amarom the state ki revenue income hiana puthoka do river department sing ta from thokwa mathau dog da gi state ki income revenue puthoka ngam da gi senmet lon gi fibam pada gi central government da gi niraga hingle masimagi state asigi khwadi gi chawba leibak thibani lawe state ki revenue income puthokna da leiriba power electricity BSED water supply transport motor vehicle taxation excise amasung forest na sing bani ariba department sing asina sahi ki revenue kyam yamna khongkat pangam bagi haibadu khantharingai oi revenue puthokna da leiriba department sing ta tawfam thokpa mathau ningthi da tawdaba da gi department sing maming tagi oina leidun state ki income khongkat padi lai ratna aring ba puthabada gi miyam da awawa pibu hen baka pangkhak nare revenue department low income ki tax tan tana registration fee kaya khongkale power department electric charge mai ki tax PSED na water charge sing ki tax transport department cheli ba gari sing da ki tax vehicle tax excise department yum da ki excise duty forest department umangi pathok sing da ki royalty loidana taxation department state as da pang thokpa harau kumai da ki investment tax amasung VAT khongkale department sing asina magi kafam thokpa revenue tax yana karak lebam khai tax ge asoba resource oigadavani atuba department sing ase legam sangam dava asibaga pangkhak na vadagi laigi soitana ba maming tagi wina review kharkak puthokpa dagi state asi niraga hingba amati jakhot pagi mai keida kumang jawsin bangam dana leirakhibane lenga ki thawai wangliba MLA council of minister amdi bureaucrat officer sing state ki loisang sing mathau pangthok antuna mipal tangdaba saukot state amu oinana ba khanaba meeting sangba mathau tai makha tarakwa atopa pau amadana Putin ki rally da yaurubagi olympic champion Railov ki mathakta thama van athengba thamkre Ukraine da campaign tawdun leiriba Russia ki military support tawbagi rally da yaurubagi swimming ki world governing body FINA na irai numit da Russian Olympic gold medalist Evgeny Railov ki mathakta thama van athengba thamle aina lau thokre Mamang zai ki Tokyo Olympics ki backstroke event ki 100 amasung 200 meter da goal hokiba Railov athlete ki ana saruk ya duna mamang thada President Vladimir Putin na host oidina Moscow ge Lozne stadium da pangtho kiba super rally atu da tongan ba athlete kya ka loina na saruk ya khebane Railov amasung atopa athlete sing aduna makhoi ki firol da jet wai thaki masigi symbol asi Ukraine da Russia ki special military operation adubo support tabu sing sinhapa symbol amane Fina ki matung in athingba asi Railov na Moscow ki Luzhniki stadium da pangthoki event ama conduct tawruba masung saruk yaroba gi thambani haire rally tu da saruk yaroba gi damak Railov ki sponsor Svedoksu marita nakravani amadi Railov na sports express pawsi da phangdor khibagi matung ina mahaki lawyers na case adu yangsilli aduba athingba thamliba adugi matang da appeal tawgudra haiba hojak phawbagi oina ma ekseng bak ngamdri haike Dmitry Peskov ki wangangloi Kremlin da Fina ki warip atune sports da political ge khoting jalle aiba mayek sing ko fangle aina fangdoragle
मान हाई मसी के वरी पसी स्पोर्ट्स की वखलुन के जामना ओना तैनबा अमने ख्वाइदगी मपांगल कनबा कंपिटिटर अमना सरोक याबगी खुदोंचाब अमा महनबा हाइबसिना इंटरनेशनल फेडरेशन ऑफ इंटरनेशनल कंपिटिशन सिंग दा अकाइब सोइदन पिरखने हाइगे फिना हानदगी रूसिया दा पांगथोकदबा मखोइगी इवेंट सिंग कैंसिल तौखरबा मसुं तौखरबनी अमसो रूसिया नामदी बेलारस की एथलेट सिंग का लोइदन लेबाक सिंग असिगे ऑफिशियल सिंग सु सही असि लोइद्रि फावदी मखोइगी कंपिटिशन सिंग सरुक याबदा अथेंग बथम खरबनी नागल मरोमदना मेरियफुल लेवरेशन तौरे आइबा रूसिया की वफम यूक्रेन प्रेसिडेंट याकिद्रे मिसम लेसिंग हिना संगजफम लबुदुन लei थाजरिबा एजोफ्स्टल प्लान कॉम्प्लेक्स अमगी मनुंगता लेहौरिबा यूक्रेन लादमी लेसिंग खरा खकनातना मेरियफुल लेवरेट तौरे आइना रूसिया लाउथोखिबनी अदोबा मफम अदुदा हौजिकसु लान चथरी अनि यूक्रेन की प्रेसिडेंट जेलेंस्कीना फोंदोखरे आइखोइगे लेबाक असिगी खा अमसों नंपोक्ता खुदुब चलरिबसिंग असिना यामद्रबदा मखोइ माइ पाकबा खरा लेरे हाइबगी वा ngangnanaba मरम अमा फंगनबा तौबा याबा खुदेमक तौरी अना वीडियोदा पीबा वरोल अमदा जेलेंस्कीना हाइगे खुदुम चलरिबसिंग अदुना हाइबगी याबा क्या हाइदुनासु रूसिया मखादन अथिंग पीरिबा सिटी पेरुफोंदा लंदारग्लिबसिंग अदुना मखोइगे टेरिटोरी थादुक्तुना सतखिगदबा मदमदु फावबा मखोइना थेंग थादुना लैखिगनी रूसिया खोपसिन खरबा क्रिमिया डोनबास रीजन रूसिया की यानब स्टेट मचा की मरक्ता समझनब मॉस्को होनरखीबग लोइनना खा थंग हिथांपम सिटी रूसिया की अखाप लेतब अटैक की टारगेट होदुना लागले ngrak sagol sin bida tholokfa miyoising puba school bus ahumna merofon thadok amasong Russia na fiber territory faudun laklaba tungda Zaporizhia city da thongkre adubo tholokadaba miyam Khongchat pam oiriba adugi Marakta sel kapa horakpadagi corridor adu thingjinkre nungsiraba merofon miyam aigona yamdrabada kudong chaba phangbaga nakhoibo mafam asidagi puthokna bai khoigi honaba adu aikoina tokloi khangdona leibiu ani Ukraine ki deputy prime minister Eyana Beres group da telegram dhaike Moscow the president Vladimir Putin na merofon liberation towa dusu Russian force ki mai pakpa mani haina thakre mangna azov tal plan adu language channel thamna border tawkre masigi industrial facility sing adu structure sing asida madagda ka khalubagi mathau ta fa natragna lainung da situna chang lona bagi mathau ta ba leite hainga ma fawa na thopa ngam kidana ba masigi industrial area ase thingjilaga thamo haina Putin haige aribeda content sing asigi mar oiba pau khara asiba pau tamjariba maribo local news youtube channel asidagi yengpiri pa punamak pathaga jari channel asana dom da kana badi subscribe to be division subscribe to be maloitana like and share to busu kawi kan punamak po amaka na thaga jari